ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯁꯦꯟꯁꯁ ꯑꯣꯐꯤꯁꯇ ꯃꯤꯌꯥꯝ ꯊꯨꯝꯖꯤꯜꯂꯛꯄꯗ ꯄꯨꯂꯤꯁꯅ ꯊꯤꯡꯈ꯭ꯔꯦ꯫ ꯃꯤꯇꯧ ꯈꯟꯗꯣꯛꯇ꯭ꯔꯤꯉꯩꯗ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯁꯦꯟꯁꯁ ꯌꯩꯊꯣꯛꯄꯤꯅꯕ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟड ꯐꯦꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯤꯁꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯦꯟꯁꯁ ꯑꯣꯐꯤꯁꯇ ꯊꯨꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯊꯠꯇꯨꯅ ꯆꯪꯍꯟꯈꯤꯗ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤ JFDꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯁꯦꯟꯁꯁ ꯑꯁꯤ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯄꯤꯅꯕ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯌꯥꯎꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ, ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLAꯁꯤꯡꯗ ꯍꯥꯏꯖꯗꯨꯅ ꯂꯥꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯇꯕ ꯑꯁꯤꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯐꯤꯁꯁꯤꯡꯗ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯟꯁꯁ ꯑꯣꯐꯤꯁꯇ ꯊꯨꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯄꯣꯔꯣꯝꯄꯥꯠ ꯀ꯭ꯔꯣꯁꯤꯡꯗ ꯊꯠꯈ꯭ꯔꯦ꯫ ꯇꯨꯡꯗ ꯁꯦꯟꯁꯁ ꯑꯣꯐꯤꯁꯇ ꯇꯤꯝ ꯑꯃ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯕꯗ ꯗꯤꯔꯦꯛꯇꯔ ꯂꯩꯔꯝꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯆꯤꯡꯅꯕ ꯂꯩꯇꯅ ꯆꯩꯔꯥꯎꯕꯤꯌꯨ꯫ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯃꯥꯔꯆ 19 ꯑꯁꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯇꯥꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯃꯩꯇꯩꯒꯤ ꯊꯥꯆꯠꯇ ꯊꯥꯁꯨ ꯍꯥꯏꯕꯗꯤ ꯊꯥꯁꯤꯁꯨ ꯇꯥꯏ, ꯑꯗꯨꯒ ꯅꯣꯡꯃ ꯄꯥꯟꯕꯁꯨ ꯇꯥꯏ꯫ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯆꯩꯔꯥꯎꯕ ꯑꯁꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯅꯔꯤꯕ ꯑꯗꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯅꯣꯡꯃ ꯄꯥꯟꯕ ꯃꯥꯔꯆ 19ꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯆꯩꯔꯥꯎꯕꯤꯌꯨ꯫ ꯎꯔꯤꯄꯣꯛ ꯌꯥꯝꯕꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯕ ꯗꯤ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯀꯣꯆꯤꯡ ꯁꯦꯟꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯤꯕ ꯑꯆꯥꯔꯌ ꯑꯍꯝꯕꯤꯖꯤꯠ ꯁꯥꯏꯔꯣꯝꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ, ꯅꯨꯃꯤꯠ ꯑꯁꯤ ꯊꯥꯁꯨ ꯍꯥꯏꯕꯗꯤ ꯊꯥꯁꯤ ꯑꯃꯁꯨꯡ ꯅꯣꯡꯃ ꯄꯥꯟꯕ ꯑꯅꯤꯃꯛ ꯇꯥꯖꯔꯒꯁꯨ ꯊꯥꯁꯨꯒꯤ ꯄꯨꯡꯐꯝꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6:52 ꯐꯥꯎꯕꯇꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯀꯦꯟ ꯑꯃꯈꯛ ꯆꯣꯟꯊꯔꯒꯗꯤ ꯅꯣꯡꯃꯒꯤ ꯄꯨꯡꯐꯝꯁꯤꯡ ꯂꯩ, ꯍꯥꯏꯕꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6:52 ꯍꯦꯛ ꯃꯇꯨꯡꯗꯒꯤꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯁꯨ ꯄꯥꯡꯊꯣꯛꯄ ꯌꯥꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯅꯨꯡꯉꯥꯏꯕ, ꯏꯪ ꯇꯞꯄ ꯆꯥꯎꯈꯠꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯦꯗꯤꯌꯥ ꯀꯣ-ꯀꯟꯚꯦꯅꯔ S. ꯁꯥꯟꯇꯤꯀꯨꯃꯥꯔ ꯃꯩꯇꯩꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯏꯂꯦꯛꯁꯟ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯃꯥꯔꯆ 9ꯗꯒꯤ ꯆꯠꯊꯔꯛꯄ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 13ꯁꯨꯕ ꯃꯤꯐꯝ ꯉꯁꯤ ꯃꯅꯤꯄꯨꯔ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟ ꯅꯝꯕꯔ 2 ꯕꯤꯜ ꯄꯥꯁ ꯇꯧꯕꯒ ꯂꯣꯏꯅꯅ ꯁꯥꯏꯅꯦ ꯗꯥꯏ ꯑꯦꯖꯣꯔꯟ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤ ꯃꯤꯐꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟ 8ꯀꯤ ꯗꯤꯁꯀꯁꯟ ꯑꯦꯟড ꯚꯣꯇꯤꯡ ꯑꯣꯐ ꯗꯤꯃꯥꯟ ꯐꯣꯔ ꯒ꯭ꯔꯥꯟꯠꯀꯤ ꯈꯟꯅ ꯅꯩꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔ ꯈꯛꯇ ꯑꯣꯄꯣꯖꯤꯁꯟ ꯃꯦꯝꯕꯔ ꯀꯦ. ꯃꯦꯘꯆꯟꯗ꯭ꯔ, ꯇꯤ.ꯑꯩꯆ. ꯂꯣꯀꯦꯁꯣꯔ ꯑꯃꯁꯨꯡ ꯁꯨꯔꯖꯀꯨꯃꯥꯔ ꯑꯣꯀ꯭ꯔꯝꯅ ꯀꯠ ꯃꯣꯁꯟꯁꯤꯡ ꯊꯝꯈꯤ꯫ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟ ꯕꯤꯜ ꯈꯟꯅꯕꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯖꯦꯁꯟ ꯀꯌꯥꯃꯔꯨꯝ ꯄꯤꯔꯗꯨꯅ ꯄꯨꯡ ꯑꯃꯔꯣꯝ ꯋꯥ ꯉꯥꯡꯈꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ MLA ꯀꯥꯡꯉꯨꯖꯝ ꯔꯟꯖꯤꯠ ꯌꯥꯎꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟ ꯕꯤꯜ ꯈꯟꯅꯕꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯦꯝꯕꯔꯁꯤꯡꯅ ꯄꯨꯈꯠꯂꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯍꯥꯏ, ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ, ꯅꯒꯔ ꯄꯟꯆꯥꯌꯠꯅꯆꯤꯡꯕ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯒꯤ ꯏꯂꯦꯛꯁꯟ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯂꯕ ꯃꯇꯨꯡ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯅꯕꯒꯤ ꯋꯥ ꯈꯟꯅꯈ꯭ꯔꯦ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯤꯈꯜꯒꯤ ꯃꯇꯝ ꯂꯦꯞꯀꯅꯤ꯫ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯊꯤꯒꯠꯅꯕ ꯂꯩꯔꯤꯕ ꯚꯤꯖꯤꯂꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ꯫ MLAꯅ ꯋꯥꯀꯠꯂꯕ ꯐꯥꯎꯕꯗ ꯀꯦꯁ ꯂꯧꯈꯠꯇ꯭ꯔꯦ꯫ ꯂꯩꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯀꯦ. ꯃꯦꯘꯆꯟꯗ꯭ꯔꯅ ꯄꯨꯈꯠꯂꯛꯄ ꯋꯥꯐꯝ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ, ꯁ꯭ꯇꯥꯐ ꯃꯁꯤꯡ ꯋꯥꯠꯄ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯁꯥꯊꯤꯔꯕ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯤꯖꯤꯂꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯈꯔ ꯃꯈꯩ ꯇꯞꯊꯔꯨꯔꯦ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ 5ꯗ ꯀꯦꯁ 212 ꯂꯧꯈꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯦꯁ 18 FIR ꯂꯧꯈꯠꯈꯤ꯫ ꯀꯦꯁ 194ꯅ ꯗꯤꯁꯄꯣꯖ ꯇꯧꯈꯤ꯫ ꯀꯦꯁ 11ꯅ ꯇ꯭ꯔꯥꯏꯌꯦꯜꯒꯤ ꯊꯥꯛꯇ ꯂꯩꯔꯤ꯫ ꯉꯔꯥꯡ MLA ꯀꯥꯡꯉꯨꯖꯝ ꯔꯟꯖꯤꯠꯅ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁ ꯁ꯭ꯀꯤꯝꯗ ꯑꯔꯥꯟꯕ ꯇꯧꯔꯦ ꯍꯥꯏꯅ ꯄꯨꯈꯠꯂꯛꯄ ꯋꯥꯐꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ, ꯉꯁꯤ ꯑꯌꯨꯛ MLA ꯎꯅꯔꯦ꯫ ꯁꯦꯜ-ꯊꯨꯝ ꯍꯦꯟꯖꯤꯟꯕꯒꯤ ꯆꯦ-ꯆꯥꯡ ꯈꯔꯁꯨ ꯎꯔꯦ꯫ ꯑꯔꯥꯟꯕ ꯄꯨꯊꯣꯛꯅꯕ ꯃꯍꯥꯛꯅ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯨꯗ ꯑꯌꯥꯕ ꯄꯤꯕꯤꯌꯨ, ꯃꯗꯨꯗ ꯃꯦꯝꯕꯔꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯗꯨ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯌꯥꯈꯤ꯫
Myanmar gi civil war da US amasung Ukraine gi khut yaubagi khudam phanglei ethnic group singda drone nongmai piba US amasung Ukraine gi mioi taret India da phare terrorism gi thabak thorom satanaba honaramagi maralda Ukrainian taruk amadi American ama National Investigation Agency NIA na phare tongan tonganba city singda matam amata da sathakiba operation da mapa laiba ki mioi sing ado phaba ngamkhibani pharba mioi sing ado makataba investigation satanaba NIA gi custody da remand lauthakre Indian Express ki report matung inna Unlawful Activities Prevention Act UAPA gi section 18 gi makada NIA na FIR ama register tawkibaga lonena wang paung gi thabak sathaba hokre hairi America masa ado Kolkata airport gi phakibani Ukrainian sing adana Lucknow airport amadi Delhi airport gi phabani visa paraga sanglakiba mioi sing ado mathau taba restricted area permit yaudana Mizoram da sangnaba honarambani hairi Hindustan Times ki report matung inna pharba mioi taret mak Patiala House ta laiba NIA gi special court ta puthoklaga numit taret ni riman lauthakre thaudo asigi matangda investigation satabada mioi sing ado Mizoram dagi Myanmar da sanglamba thenaki mafamdu da makoina tongan tonba ethnic group singa unaduna wari sanake bagi khudam phambangam ki Europe tagi masing yamlaba drone kamarom Mizoram da puraklaga khulai paiba ethnic group singda pina bohona rami haiba kanglakki lona yadaba mongda drone kamarom pusilaklaga India gi tongan tonba mafamda attack sata na bohona bada mioi sing ado haktena na senai haina NIA gi court phongdokki pharba mioi sing ado gi mobile data amasung social media account sing kupni yengselli NIA na phongdokhibagi matung inna pharba mioi sing ado Myanmar da ningchina trend tawrakpaga lonena India gi mayokta lal horiba tongan tonba loop singa kusamnabagi khudam phangki hairiba mioi sing aduna anaba makalgi khulai kamarom tongan tonba ethnic group singda supply toramba thenare haina NIA na maral siri Strait of Hormuz ta langi jahaz thajinba NATO gi laiba kayana yakidre US ki President Donald Trump na Strait of Hormuz ta langi jahaz thajina bo wapam phongdorakpada Germany, Spain, United Kingdom amasung Italy yauna US ke seminary balaipa ayamana yakidre Germany ki Chancellor Friedrich Merz ta phongdokhibagi matung inna United Nations, European Union natraga NATO ge ayabi yauraga thorang asi lahutkedabani masigi sumatakta USA amasung Israel na Iran da landaramdaida Germany ga tanaramba leite US military ga khwaidagi nakna seminariba Britain gi oinasu Strait of Hormuz ta langi jahaz thajinduna Iran gi mayokta operation sathaba yaroi hana phongdokhre Pakistan na Kabul gi hostel da air strike sathabada mioi samari sire Kabul da laiba drug rehabilitation hostel amada Pakistan na nongthaktagi attack sathabada mioi samari rom sikre Pakistan adi misam laiba mafamda attack sathakiba leite hana phongdokle thaudo asigi matangda Afghan government ki spokesperson Zabihullah Mujahid hai hospital amadi civilian infrastructure singda Pakistan atamnana attack satharaktuna misam kya hatkibagi thawung asi malemgi mipum khudimakna kanem tawpham thoi drug ta laichuraba mioi sing mahusagi punsida hanjin hanabagi pandamda layengduna leriba hostel amada ikang khangudana attack sataraktuna mioi samari sikhibagal lonena atoba mioi stani yangkai hena aso apan nangkhibani Pakistani Prime Minister Shehbaz Sharif ki spokesperson adi hospital da attack sathakiba leite haina phongdokhi Taliban gi maru oiba military installation singda attack sathaduna ama ata thoan khebani haina phongdokhi malemgi miyam da Pakistan balana uhana bagi pandamda Kabul na hostel da attack satharapaga mari lainana Pakistan da maral siba yaning de haina Pakistan gi Ministry of Information phongdokhi